अखोई ngasi National School of Drama NSD da koi lai harau gi jagoi utkani haibado adugi yengba lai ne अखोई लाइबुंगी माइकई से मयाम लापिना बा हंगचरी लाइ खरमनबगी दमक्ता मयामना इसा इसा की खुमप अदु मताइदा थंबिरगा तोंबिरिबा खुमप अमदी सेंडन सिंगु मताइदा थंबिरगा लाइ खरमनबा अखोई लाइबुंग चुरुदा यावगदोरिबा अखोई चुमसा जगोई साबदा यावगदोरिबा मयाम कुय लेपिरो अदिगा अरे अंतन लाइ खरमनबगी कनबो लागबरते ना तो लेपिरो लाइ ग्रामान सेगा Lainong lainong bagi madayan sa kunja una ba laita una ba kanglay pa ki mabu koli ba layam kibik pu ithanung da che na kon mayam punim jabaga loina na kina jaboy noi le se hoya ya hoya hoya ya hoya hoya ya 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 Lainong lainong bagi madayan sa Himalay pa kanglay pa ta Lainong ba layam kimikun pamo yung legit na kon Lamdaman si Kukul ba ipinong buto animang po Pulim dala si Mayamang kan ko'y lambiro Ato nga matangga ko'y laharaw Bagi matangga karabog kami na si Mayamang ko'y lamaga nakang nalipiro The Lai Harauba of Manipur is worship of the manifestations of the supreme deities through the dance and the music. The word Lai Harauba literally translates to Lai, the god and the goddesses, Harauba, to rejoice. Hence, the festival is held in the honor of the Umang Lais and refers to a festival to satisfy the Lainingthau and Lairambi by worshipping them. The majority of the festival takes place in the month of Kalen, which is between April and May.
ꯉꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯑꯌꯥꯝꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯤ ꯄꯦꯅꯥ ꯑꯁꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯁꯤꯅ ꯄꯦꯅꯥ ꯃꯔꯨ ꯁꯤꯅ ꯄꯦꯅꯥ ꯆꯦꯆꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯦꯅꯥ ꯑꯁꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯄꯣꯛꯄꯗꯒꯤꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯍꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯑꯁꯤ ꯆꯩꯖꯤꯡꯒ ꯃꯔꯨꯒꯁꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯃꯗꯤ ꯒꯨꯔꯨꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯏ ꯑꯣꯏꯅ ꯂꯧꯅꯩ ꯑꯅꯤꯁꯨꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯂꯩꯔꯦ ꯂꯥꯏꯕꯨꯡꯗꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯕꯨꯡ ꯍꯥꯏꯗꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯅꯩ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯔꯤꯁꯦ ꯂꯥꯡꯗꯦ ꯑꯁꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯁꯛꯇꯝ ꯀꯌꯥ ꯎꯕ ꯐꯪꯉꯤ ꯙꯨꯂꯣꯛ ꯁꯤꯖꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯟ ꯄꯥꯔꯇꯤꯅꯆꯤꯡꯕꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯪꯃꯤꯟꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯏꯒꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯣꯡꯃꯒꯤ ꯊꯧꯔꯝꯗ ꯂꯥꯏꯕꯧ ꯆꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯂꯥꯏꯕꯧꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯕ ꯖꯒꯣꯏ ꯈꯨꯠꯊꯦꯛꯁꯤꯡ ꯑꯗꯨꯗꯒꯤ ꯄꯔꯤꯡ ꯃꯆꯥ ꯑꯃ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯁꯤꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯣꯏꯅ ꯃꯌꯥꯝ ꯑꯃꯨꯛ ꯁꯥꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ. Here we have dancers in the costume of Maibi, but they are not the real Maibis. Here we are showcasing that how Maibis wear the costume. Ho ya ya, ho ya. Oh yeah 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 yeah. Ho ya 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 ya. Oh yeah 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 yeah. Lấy chào nơ bờ xa xê. Yai phai nơ bờ xa xê. Ngao hong nơ bờ xa xê. Chào hong nơ bờ xa xê. Ya ya ho ya. Ho ya 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 ya.
사귑로다 파리 사귑로다 이몸 사귑로다 파리 세세세세 사귑라시세 아 세세세세 사귑라시세 Lamdam masibu koliba ibudhau iben thau galoina na ima sanalai pak kanglai pak ta koliba mai kai nak palai ai ge gi lai kai ta lai ba ai di sa ge gi lai pum na lok pu thamoi de chit na kon chin da ga ai kui di ma lai pak ta tang du lai ta na hin na ba yai phana ba mayan pun na pume ge ra che yai phane yai phane yai phane yai phane Actually, matang sila actually nila harap di demonstration at sila sila. Sonde yang ho maramuk pring ya, sonde yang ho. Ya. Wai lai birno. Janakpuri da. Oh Janakpuri da dia koi han lam betul nak na bani. Utam nagar da la ame. Đang đi chơi sao giáo đâu được xí à? Photo cả phải đôi na sai mà photo cả phải cái đôi chơi sao cái liệu photo. Chơi săn mình nhiều có, ai giáo từ mấy mà.